महाराज नरसिंह लेखिदबगे चही चामगा हुम्फुतरा मंगा सुबा कुमोन ग मरी लेना हाना की चीफ मिनिस्टर नोंगथोंबम बिरेन इकाई खुमनबा उतलकली सोशल मीडिया थागलकपा पोस्ट अमदा हाना की चीफ मिनिस्टर नोंगथोंबम बिरेन हाई महाराज नरसिंह से अखोइना मणिपुर लेवी की लुचिंगबा अमा ओइना इकाई खुमनबगा लोइनना मणिपुर पुवारीदा मुतनाइदना लेहौरगदबा ख्वाइदगी अरुबा टांकक अमदा मथौना लेना लेपखिबा निंगथौनी हाइबसे कैदौनुंगदा कावरोइदबने कुमजा लिसिंग अमगा चनिपान कुनमरीदगे लिसिंग अमगा चनिपान कुनतरुक फाउबा सोकनखिबा अहानबा एंग्लो बर्मिस वारदा महाकना लुचिंगदुना लमदम असे फॉरेनर सिंगी मखुतगे निंखा तमहलंबने लानफम अदुदा महाकना मणिपुर लेवी की कमांडर अमा ओइना लुचिंगदुना अखोइगी कोनुंगदगे बर्मिस फोर्स सिंग माइपाकना तक्थोखिबने महाकना लमदम असेगी निंखा तंबा हंजिलहनबदा नतना मणिपुर की मियामदा अनौबैनोट अमा हापलंबने ngasiди amung hanna lamdam ase tangdu leitadaba fibam amada leire adumoinamag hauzik oiriba fibam asidi atopa leiba ki army na landarakpadagi oiba nate masidi lamdam asida narol da changsil lakhiba illegal immigrants singna lamdam asida pirakpa chaithengni ngasi oirakliba fibam asina lamdam asiki apunba saktam identity amade tunglam chatta chauna singnari matam amada manipurda phangkhiba safu aduga ngasi fangliba siga khenaba leirabaso manipuri singna mama leiba kannaba leikhiba thongna lingjel adude ngasi sumangdana leiri apunbana pangalne aikhoi punsin bagi tangai fadaba lei haibadu maharaj narasingha ngasi amuk nauhaunana ningsinghalle aikhoina mahakpu ikai khumnaba utpoina matoina punsinduna irang asigi waroi shinama puraknaba amade lamdam asigi apunba saktam ngaknaba hotnaminasi hainasu hanagi chief minister Nongthombam Biren na makhatana phongdorukli